Manipur Industrial Expo Lotion Crab, Manipur gi lot to Nalaiba Hig Singba Madi Potok, Maliam do Utok Pagi Han ba Kong Tang ni Haina Deputy Chief Minister Gakangam no Pungdo Crab. Port Potok Padi Arrivani, Port Adugi Yon Pum Sinmana, Quadi Luba Tabak ni Haina, Union Minister Giriraj Singhana Pungdo Crab. Amadi Ain Kai na tabak suba mapan gisin missing JC ILPS na yang sin masat pata Thawal Police Commando na lamida tatuna committee gi thomi singi pot chai sing check tau ki ma thaong yaning da phong dork le pausan don pizari Ahanba Manipur Industrial Expo 2016 honobi matungina lotion kre Expo si Manipur gi lotuna leiba hei singba madi pothok maliam do uthok pagi ahanba khongthang ni haina Deputy Chief Minister Gakhangam na phongdo kre State ki Commerce and Industry Department asinduna thas ki tang mari dagi hauna numit tare ni chupna lamoi khonang khongda nauna samgatpa Permanent Exhibition Center da satharkiba Industrial Expo lotion ge thoramada Commerce and Industries gi Minister Govindas Konthozam Local MLA L Nandakumar Amadi Chief Secretary Onabikisuna Singh Mamiu Singh Saruyaki Expo sing asi honobi matungina loshalabasu Hellum Amadi Handicraft ki exhibition di makhatana sathakigani hari Thorumgi saruk ama oina Saruyaki Mamiu Singh da certificate sung yantoki Deputy Chief Minister Gakhangamna Picture basu Manipur si magul leiba amati tongan ba lamda haithoi sing thoiba lamdam amani khutcha haibagi lamda Manipur si lotuna leiba langa pangkhak oiri Manipur si mimana ba lamdam ama ohenge harabadi uthokpa mathau tai afaba khunai ama haibasi afaba yeng leigadabani miyang asi thabak ona pangthokpa ngamlabadi India gi atai state singa mimana ba ngambadana tana malem pumbadasu masak takpa ngamngani Haukiba sai kharagi manungda chawkhat maike gi lamda Manipur khumang chawshin mangam laya dubu hena changshin ma mathau tari masida miyamna mapung phana sakopiba changi haiki Gakhangam na makhatana look is policy lakpada Manipur si yamna marueba mapham ama oigani haibasi miyamna khangnara ba waphamni madugi damak hiram khudimakta sem saba matam oire Industrial Expo asuguma mayam pangtholbadi mapandagi lakpa miyo singna lamdam asigi pothok leinana batanza piba ngamngani hena sakhot palamdam ama ohenma matamda aikhoi masal gi marakta amana amada mateng pangnaba mathau tai phongdoki Perchini gi mangga Manipur si asiko Manipur ne piki hega no ko sikta ta unne missing yamjati hega no ko thoi ta unne ekhoi ge le tele ekhoi lamma sika le ko thok ya mase masi Senjam natine haiba semesti masi showcase to number of le expose to the whole le masi it's they have a good beginning to show you if the beginning is good so there will be a progress Thoromada guest of honor when a Saruyaki MLA El Nandakumarna, Sakut Torangi Tabaka, Pakalakpati, Lampel Patki, Mosaki, Sakam the sound of home Mapire, Masina Parasida, Tang Dunala Mukiagi, Santok Lamida Kaibo Hele, Masigimata the Parasi, Mosaki people, Hongalak Pasina, Koiba, Labor Miam, the Kudong Sadabakaya, Mayok Masaki Kanjana of Manipur government, Parasiga Koiba, Mosataki, Kundara Labamu Singi, Kundala Tana Bamadi, Punsibahing the Matang, Oyanabakana Torang, Packet Pew Haki. President of Saruyaki Industry Minister Govindas Konthozamna Expo Sigi Manungda Toan ba numit sing da pangthoki ba thorom sing haiki ba galoina ahobu numit kharani da nong apan ma khara pikhrabasu mai pak pa amadi chauthok chaninga oiba expo ama oikpa ngamki expo se da punna stall chamnga ga kunthra ga mapan Saruyaki masigi manungda government department sing stall humbutra ga taru yauki mapan ge investor 12 lakh tura halom sector da lupa crore taruk thadar gani hana lautholamki expo manungda Indian Oil Corporation ga Memorandum of Understanding ama kuyak pinaki kuyak atuda India ki mapam khudimakta leiba thauhan pam singda Manipur gi helum gi stall hangna ba madi mi khudimak na Manipur gi pothok leiba ngamna na ba telephone number yaw ba cherol sing thet pa hebo apam yaw bi haki akoi handloom amsung handicraft ki production asi Indian Oil Corporation ki leiba petrol pump pum makta akoi si so room ama thamga so box ama thamga maduda display to wasiki da yaba hai akoi yana se ma sahi kam masina akoi na tomajari wasate nate all our products can be displayed there with a code number and the date aduga akoi website ta akoi thak tani
from where all these things will be made available to the buyers. Losin magi thorong mangu nana ayu ki sesanda seminar kam kokun mela on sericulture day pangthoki thoromatu da Manipur gi governor B Shanmuganathan, commerce and industry minister Gopinath Konthojam, chief secretary Onaba Kishore, sericulture gi principal secretary L Lakir, Central Sikh Board, Ministry of Textile, Government of India ki member secretary S Narges Prabhu, amadi commerce and industry ki director V John Langton Kumana maru bamiyo singon sarwyaki thoromatu da sericulture at a glance, hybrid like ama governor na release toki. Training panglaba miyo nipanda muga loina bagi marwe ba kujukulai sing kushinaki. Thorong gamari lena governor B Shanmuganathan na hai kibada miyam da sahi amada muga ki pothok sing putok pada lupa lesing ni fuda gina lupa lak amagi matakta sandong pangmangam miyo sing mai paklaba miyo sing ni kawi exposina lamda masida entrepreneur sing da chauna kana ba pigini haiki. Who is cultivating at least about 5 hectares of land for mulberry plants? Those who are cultivating 5 hectares of land for mulberry, please raise your hand. Is not only the champions of agriculture, the captains of agriculture, the leaders of farming, mulberry, muga, you clap. Tayat Patalaiba Institute of Bioresource and Sustainable Development gi Nono Saba Technology and Skill Development Center ngasi Micro, Small and Medium Enterprises MSME gi Union Minister of State Giriraj Singh na sangakre ngasi gi thormatu da IBSD gi Director Professor Dinabandhu Sahu amadi toan ba department gi official kaya su saru yaki Union Minister Giriraj Singh na hai kibada pot pothok padi araibe thabak ni adubu pot adugi jon phom sin bahai basi khwaidigi luba thabak amani masigi mathakta pothok liba polom singbu miyam na pamna na ba khwaidigi maru aba thabak ti pot adugi value addition tawba sine oi lamdam masida kana amatana lomi oiba pamna de adubu lomi sing na pothok liba polom sing adudi numit khudingi chanari amade seasonary maramasina lamdam masida pothok liba polom kaya singbu value added tawduna yolaba matungda atopa mi singbu su thabak pi bangamba entrepreneur amam oiba ngamna na ba hona तो ये कौन सा विकास का मॉडल, ये कौन सा डेवलपमेंट इकोलॉजिकल फ्रेंडली होनी चाहिए। डेवलपमेंट की जो रूपरेखा इन लोगों ने बनाया है, मुझे तो देख करके तबीयत खुश हो गया कि आने वाले दिन में मैं तो कहूंगा यहां भी शकुरा शकुरा का 1,000 प्लांट लगा दें, जो जाएं उधर मेघालय भी देखें और यहाँ भी देखने आए, कम से कम 1,000-2,000 प्लांट चारों बगल लग जाए। Mapante ke salak pamitop sing na lomdam masida thabak subada mathau taba se sang sing suna paibra haina JC ILPS na yang sin mazat pada Thobal Police Commando kamura lamida thatuna committee ki thomis gi porche sing sek tau khiba thong yaning dama phongdorokli ngasi convener KS uratan na luching bakangbu amana Khongjom War Memorial da chatuna madu da sengbat sagat pada yauriba sinimi sing check tau ki simplex company na pillar sabagi thabak atu paket pani madu da ramba company gi mioi amana sinimi sing Assam gi mikhal ga mari lene na chana khre hana thomi sing da khangalaki mafam adu dagi halakpada wangjin kaithel dagi khara hagalakpada mafam amada Thobal Commando gi gari amana tanarak laga JC ILPS ki gari sing thatki loina convener na tongba gari sek tobaga loina convener gi khawda kari yawbagi hana sek torki hari thong adu da convener na kari gi sek toribano haibaga loina na ngahak ningai sangdana ki tungda Thobal gi SDPO lalaga pau phaudok naki Assistant Kumana Thobal Commando gi kangbu amana satagi bathong se yaning de yalhumi kanana basang sileba khongjang asida pan ba pibani hana lowi haki Thobal Commando thai chido number 18 ni adugi duna khamaga mathom chadana khoda check tawi khoi ma sing khoi sata jing tunda check tawi don ai sama ki khawm tamana pha ga check tawi madugi thong khoi ama asna kadem tawi akoi sana hai akoi power ro le mana adu le kai mam su bi de ru akoi detain tawi masing marum da thoina akoi na Manipur sima to na Manipur yelumi kanaba chata ibu drive sida marum go mena mo khoina moi mathok to kan le department da kaida moi police man thado kan da mapan da le ai kar pai da simi sing ndo se ma ge wa men ngak ba sing moi na mathok to ga na hai madu una taina ba chumna akoi yelumi kanaba drive sida ba akoi ma am da
गवर्नमेंट ना पुलिस हजल कांदा हरासमेंट पीबा डिटेन तौबसे मसी स्ट्रांगली कंडेम तौई मसी थौंगसे अखोई खुदता गवर्नमेंट ना अखोई लेफंगदबनी सी थौंगी मखाता तौरगदी मखोई अकन सेप सिंग अखोई लोक याबगी ताकल ले Tungda Thobalagi Yaripok Amasung Kasum Kulan Gilambi Sam Liverson missing America Saktak say Yabrahana Yangshan K Maduda Mui Taraga Mangarom Saktak say Amata Yorum de Harry. Nasinumidang Pungtarit Mini Pumangarom Tabamatamda Tangmaiban Laden Hanjabalekai the Leba Rimski Medical Superintendent Amubagi Yumda Sakang the Bus in the hand grenade Abalang Sinduna Pokahalamle Todo to the Senabani have a Mio Emamiam no Parga Police the Sinacre. Though Topumda in Paweski, additional SP na Lusingduna, Poliski Makok Tongo official kaya lakto na Yangshan Kre. Tongan balay makal kaya putok na awang no pok lamdam gimanung da mau lam koibus singas o lam tungpam ama wahena na tabak paket pamataw tari haina Governor B. Sanmuganathan nangarang mau get ki pukroda no minisum na satakataba anirak suba Flower Festival hodopake thorom da haikre. Toramaduda Chief Secretary Onabakishore Horticulture Commissioner T. Panmay Amadi IBS Digi Director Professor Dinabandu Sahuna Maru Music One Saruyaki V. Sanmuganathan Nahakivada Center na Awano Po Asda Kanabami Yang Changlak Pagaloina Tabak Pangana Kutong Sabakaya Pin and Tabak Pakale Lay Taduna Tabak Pangaba make the junction begin Matamsu Haki. Present phenomenon of global warming and climate change has had an adverse impact on the flora and fauna every year. So, a workable plan is to grow more flowers, more plants, so that the greenery can be improved. I thank the organizers for inviting me for this function. Chief Secretary Onabakishore na lay thaba madi yon bahibasi yamna solve business makalama oirakle masidagi akhona cut flower natraga raw flower makoising asining thizana packaging tawduna atopa metropolitan cities singda thadok pangamlabadi miwe kya hingan mangamadana tan state asigi economy da chauna kanaba oigani haiki flower festival aduda tongan ba phazarba makhalgi lay kaya yawba stall kaya hangnaki CPI Langthaba Local Council Sindur Langthaba Hawrak Sambi Mayali Kaida Toromdu Suba Langthaba Local Conference Pangtokre Toromaduda CPI Secretariat Member Ais Iboyaima K. Shamsan and Singhazanabadi T.H. Meghanamaru Music on Saruyaki CPI Comrade Member Kaya Yauna Pangtoki Toromaduda and Singhazana Manipur the Honol Liberas Nitiki Komsat Asida CPI Manipurna Kupna Kanaduna Prazasin Yai Pananabalambi Tiba Madimipum Kudimak Bab Tahanaba Poram Yatpa Oina conference as a pangtopani haki. Nasagimi Pumaduna, Mui Kungatari na Saba local council members in Kankre, Salam Nimaina, Councillor Siki, General Secretary Oina Hapkre. Minister Reshuffle Topi Matang, the Assistant Minister Ukram Ibobina, Governor V. Sanmuganathan, Unadun Akupawari Shanakre Hari. ISTV News na Pangba Tazabayaba Paugi Matungina, Nasinuktil Pung Amarum Taba Matamda, Chief Minister na Manipuri, Governor Unaduna, Hosik Orakliba Politics Ki. Ahong basigi matang da kup na khanaki Chief Minister ga Governor ga unaraba matung da nga sinungthil Governor Impal thadokre tha sigi tang tara ga nithoi ga ayukta Governor Impal da halakadori Governor ga unakiba aduda Minister Reshuffle gi matang da kup na khanaki ba loina na reshuffle athu matam da tawgani haina thajanram adu thengta halakpa yai hairi atoppa paw gi likhun amagi matungina Governor na Impal da halaklaba matung tang tara ga nithoi da wasak lob gi thorom pangthol ba yai haina so hairi break matang lo minasi Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Delta tutorials for CBSE, Kwakatel Airport Road opposite Oil Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 16. Time 10 AM to 7 PM. For details, please visit Delta Tutorials, Kwakatel Airport Road opposite Oil Pump. Mount Days Coaching Center, Chingmerong for class 7 to 10 Bosem. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure Rs 8,000. Please contact 9612363 858.
Irudio Coaching Institute की क्लास 9 अमसुंग 10 की CBSE SA1 अमसुंग क्लास 12 साइंस CBSE की कोचिंग क्लासेस लागिबे अप्रैल की तांग 13 दगी होजगदोरे याउबियु इरुडियो की एक्साइटिंग एंड इनोवेटिव क्लासेस एडमिशन की दमक लेंसिन बिरउ इरुडियो कोचिंग इंस्टीट्यूट के संपा थोचोम लेकाय कांगबम लेरक मचिन बिहाइंड बेगो होटल अदुम करीगुंबा अवाबसिंग असि मायुंगनबा थोकलबा मरोय मरंग यामना यावबा चिंजाक चाबा मपालदा तोइना चाबा लिवर दा अकाइबा लाक्लबा नत्रगा लिवर की मपानगन छोंथरकपा तारबसु करीशु वानिंगाई लेट्रे लिफ्साफ सिरप सिजनबियु अदुंगी अवाबा पुनमक कोकनबगी पाम्बैनी डायबिटिक न नारबा अनाबसिंगनसु सिजनबा यारबा लिफ्साफ कैप्सूल शु फंगबिगनी लिफ्साफ सिरप अमदी लिफ्साफ कैप्सूल नारगा लायंगबबुदी नाद्रिंगाइदा सक्सेल होबना हेना फै Classic Hospitality Training Institute na offer tawzari 3 special job oriented courses, 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operations, 2 diploma in food preparation and culinary art. Free counseling session from Monday to Saturday 10 a.m. to 5 p.m. Hena kupamarol gidama contact W Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Kana taram noksari Mitai bu Indian Constitution ki makhada schedule tribe ki list salhana na schedule tribe demand committee na takshin dura lap ki saruk amoina lakliba megi tang kungani thoida miyam gi ba khomsat ama imphal sat ka tori uripok hobom de wale kai da leiba committee ki office ta pangthok papau gi mifam amada general secretary L Lokendrana Khongset asigi makha tarak pada block amadi district level da awareness program sing pangthok pa sejai chaiba poster amadi signature campaign street corner meeting sing pangthok logani committee asigi sing makha da hokhiba appeal gi manga da mifam ama phamduna Manipur da level loop ama Manipur da level loop tara gani pan yaw coordinating body ama semle committee asigi chanalon sat ki wang mada kana gumana thabak torok patar badi madu committee ga hiram amada da mari laina de haiki Herikon boy kerja pun macam ni dapat luktaran, bukan nama pun lega pun governing body nama sem. Itu na, ujek reality mahu ni na, aku na hana paling na ina cakap iba awareness campaign se, sigi macam amu ina koi ujek lekai da, club da, khungam da, block level da, district level da, jadi street corner meeting kasih tu mari aku tu, tahu ani. Asian Development Bank ki makhada Asian Highway number 1 amadi 2 Imphal Moria taba no lambi ama sem ga dorba sigi chap chaba ama lakliba April ki tang tara ko homdoida Bharat Sarkar na aroiba oina khangalak lagani haina Chief Secretary Onaba Kishore na ISTV News da khangalakli Nona sem ga dorba lambi asi wangjing dagi hairok chatlaga machi phawraga khudeng thabi tagadaba lambi ni hari Bharat Sarkar ki Ministry of Road Transport and Highways ki makhada leidiba National Highway Infrastructure Development Corporation Limited na sinduna lambi asigi alignment tawbagi thabak aroiba oina April ki tang tara ko homdoida pangthokadabani hari mi phammasida state ki market gi mari lena official sing saruk yaduna chapchabe alignment ama lepthokani haina makata na phongdurukli Manipur Legal Services Authority ki miyang makhada legal aid clinic Moirang amasung Thoya Development Association Moirang punna sinduna nongmagi oiba legal awareness thorom ama Thoya lekai Moirang da pangthokre thorom aduda subjudicial magistrate Bisnupur Biningangom Moirang Municipal Council ki chairperson Mariambam Romi Bala amasung Dr. T.S. Gorobidusu Saruyaki tongan ba resource person singna Food Security Act PDS amadi domestic violence ki matang wangangki Sajibun noma pan basera ba matung ahan ba nomajing numita ibado thangjing khubam kaduna ibado khurambagi thorom ngasi pangthokre ibado thangjing seva mandal phamnai ba cherap loisang mai bi loisang na sinduna pangthoki ba thorom aduda ibado kurumna ba damakta thangjan numita gi hogduna Manipur gi mafam kaya dagi lakpa mioi kaya na chinglon mapal la laga leiba ibado gi khubam da ahing athing ma phawba ching kanaki
Miamna Singkaba to the Aswangam Toktanaba Bisnupur Police Ki, additional SP, Surasanpur SP, Naluching Duna, Action, Bikitabak Chataki, Miam Gikudong Sananaba Citizens Club, Morangi members in the Liam, the Lying Bigam Amadi Ishinga Singmotion Panganki. Toksoma Ibuyami Lake the beginning Sintorom Apple Tang Tarag and Itoy the Pangtokador, Sigi Mango and Nangasi, Ibuyam Hospital and the Research Center. Anirak Shuboina Hospital Asina, BPL Gi. Family gi mioi tara gani thoi lem operation pangthokre operation atu da hospital atu ge doctor amadi nursing jenims ke surgery ge professor N Jitendra senior residence doctor Bikram Konsam yaun ate doctor kaya su saru yaki thoromadu da saru yaki ba jenims ki director professor Debalai Shram haiki bada led Dr. Ningomam Ibobi Singh Memorial Trust amadi Iboyama Hospital ani na lem na operation tongdur pangtholi ba thabak asri apaba khongthang ni haiki Dr. Jitendra na ngasi gallbladder lokthokpa appendix na singmagi operation kaya pangthokliba sigumna mamangda sumioi taraga taruk mai pangna operation pangthokre sakar amadi lanai mioi kaya na sigumba kem asi pangthokani haiki chawa singna ateng pangbiraga aduga atei hospital singna susu makalgi surgical care tokbiragati Palace compound gi masali ma school manak taliba imoinu ice factory mamang dagi ngarang huran ki Honda pleasure ama ngasi ayuk pung taramathurum taba aduai da huran ki miyo eduna thoduna lakpada miyam na pharga police station nakre miyo sigi maming MD Abdul Malik sahi taragani pan apokpa amu kyam gai laphu patagi ni hari Hadak Manipur University Students Union ke president na media da thoki bawarol sing yumpham yaudabani mahaki mathak ta thajadabagi motion thangalagani haina union ke general secretary premna phongdokre Den of Students Welfare ke office ta pangtho papau ki mipham amada president masa yauna pangthoki ba union ke executive mipham da yana ki bawa pham ma na khangde haina phongdok bawa pham laibak thibani haiki Gujarat ki Anandadalaiba Zari irrigation system the advanced horticulture management training yaurunaba Manipur ki lomi kungum doing a simple thadokre Salzen Tongdalaiba horticulture department office tagi deputy director MD Hafizuddin Khana Kongset Adulam Thaki integrated development of horticulture Manipur ki mission makada lomi singasina mapal ki pakali bathabak thorom sing matau karam nalandam asida chuchinna ba yagadagi habigi pandamda Kongset asi shinbani hari Lagdeba general election Mari Lenana Langtabal Kendri Mutum Dineski Oiba 20/28 unit election committee na Sinduna Mikhal campaign Amal Langtabal Sinkha community holder Pangtokre Tormadu da Kulakpa Tom Bakamai PS Ganendro Gangmai Lingamlung Women Society member Paumai Susar Yaki Mutum Dinesna Aikoi Masel gi Kenabal Nungsi Chanana Leminarabadi Sokot Pangamgani Langtabal Kendra Sokot Hangi Harabadi Chapmana Bami Yang da Kong Tang Batai Kendra Asigi Awan Purna Bagi Pandam da Razniti da Yaubani Haki Langtabal Kendra Wigara Manipur ki Wigara India ki Wigara Miyam ki Mihui Koina Miyam ki leader mo Wigi Haiba Taragati Aise Kanano Karino Haiba Matik Chawa Matam Bibam Tuchangi Akoi Machin Hadaraga Sundaraga Kana Harawi mi Hungary state Lagi Wayan Vichato the Yong Tanjan Nana Kare Chato Amna Kare class when you open Godoma Machimani Pusha to condition Youth United Mutual Board of Initiation Yumbi Nauria Pakang Lakpa Kendra Sinduna Sajibu Kudol Tamigi Thoram Mekola Katila Pangtokre Thoramada Lupki convener S. Temba Amasung Dr. S. Manauton Susarbiaki Dr. S. Manautona Kendra Sigina Alamadi Mapuru Vele Hidrabas Singi Panabagi Pakali Batabak Thorum Sing Yanglaga Lupasibu Shogat Panihaki Manipur State Somalila Council na Sinduna Sai Kutingi Pangtok pa Somalila Numit Hadak Sahigisu Tara Mangarak Subo na April Tarakani Toyota Tromasi Manipur gi mapam ahumda tongan pangtok ni hari Palace compound la iba ibo yama Somalila Sanglian da pangtok papau gi mipam amada council gi president Maibam Purnima Sina Tromasi lamlai gi nungsikol pa Kaisampat Radhamanda amadi Somalila Sanglian da pangtok ni Thormasida Manipur State Kala Academy na Sinduna Pangtok ba Somalila Festival da makok matang taraba singi lila sing utkani number sita kana ko malup amata na ban general strand sing matobidan na ba appeal tawri Saginata Academy miyang makada sindam kol hobom marik tingel sinduna nomagi oiba holi gi matang da workshop ama pangtokre Thormadu da Manipur Assemble gi director ke SS Zugendro Manipur State Somalila Council gi lifetime president PS Gunachandra Sharma theater mirror gi president Nabawari Pasu Saruyaki
Kwakatel maning akham lekai nganu lampakta nongna saba community hall ama Sagolban Kendra ge MLA RK Imona Sangadun miyam du kusin nakre ya pathausal lupna sinduna pangto ki bothram maduda lup asigi president akham Santi su saruyaki RK Imona Congress manung yu eba wafam da tongan political party amadi media kharana yu pham yaw da wafam kaya phongdoli basalai bakthibani miyambu lana lamjing be yaba thong asi makata na satharabadi ain ge mateng phawba logani haiki Definitely shuffle in the Congress party seems to have died down. Seems that the MLAs have collected crores of rupees. Foundation leader party leader Swas Bharat Mission ki makada Thobal Municipal Council ki Ward number 14, 15 namadi 16 ki councillors sing amadi ward members sing yauna ekoi ki lamdam luna na thamsi haipa pandam da Thobal Babu Kaithel lam tu sengdokre ke madumai pana pangthokpada mateng pangkiba Thobal Fire Service Kaithel phambi Imaibil sing amadi Thobal Hauka Kiam ya ko bidaliba local club singbu Thobal Municipal Council ki makeda ki apian mphongdorkli Penasakpa hemam asokbuna iba khamba yelho haina mingthonba laire ke ni suba saruk amangasi ayang laima community holder phongkre thoromadu da commerce and industries minister Gomidas Konthauzam MLA M Prithviraj amasung moirang ningthau konjangbam ibol su saruk yaki minister Gomidas Konthauzam na moirang asi Manipur gi nat ki konungni asugumba lairik ama phongba haibase tungda lakadoriba mirol sna yamna kanagani Manipur gi nat sagatpa matamda moirang kalamba sungya yaroi haiki M Prithviraj na moirang kanglai rol amadi puari ga mari leneba larik ama hemam asauba amasung mahaki imung manungna puthokpiba asi thagat ningai ni haiki top makhalekai baruni lambi asi matam kya gi mamang dagi mari leneba sarkar gi authority na sambi da babu pen da phongdoktuna khetri bengun awang lekai amadi top makhalekai gi nupi sunanga sidagi lambi asi thungjin khre lambi asi phatabana masidagi humdorokpa upulna manak nakpada leriba yum singda chauna khudong sadaba mayok na halle Noma the Masing Yam Bagari Kaya Lambi as the Satuna, Ching the Gilebak, Pek Pakitabak Chatabasina, Noma Pibam Social Luckily, Madila never sing the Tubatam the Yang Changbu Hari. BJP Kisan Morsa Manipur Pradesna, Nongsun Yakairo, Lasham Youth Club Kokusam Naduna, Liam the Lime came Amapang Tokre, Punamio Chanirom, lying Duna Hitalang Tuxan Supiki. Kalipak Students Association KSN Dr. Helena Eye Care Clinic Impal ko kusam na duna Andro Kendra gi manung chan na leiba top singtha Kuno Primary School da nongmai oiba lem na midlay ang bagi kem pangthokre thormadu da KSO gi Joint Secretary Sukham Bigananda na phongdo kibada mayu singi yenglaga khana na lem na midlay ang bagi kem asi pangthokpani kem asi da cha da yang khayang thaduna operation gi kudong sa ba su phangali local MLA Sam Kumar amadi Dr. Helena Eye Care na mateng pamgi damak KSN thagat phongdokhi ngasige kemadu da mi chohum lom layang bagi loina Darkar Obeda Hidalang Taksingsu Lem the Piki Patanjali Yoga Samiti Chingamakagi and Suma Pokemon, Nasi Chingami Chingamakada Lemur Art Center, you hold the Pangtokre. Model Club Lemur Art Center, Amadi Patanjali Yoga Samiti Chingamakana Sindra Pangtoki Tormaduda, Patanjali Yoga Samiti Advisor Dr. S. Rajan, and Binod Kumar, Model Club President in the Shore Yauna Miyukiana Saruyaki, Dr. S. Rajana, Yoga Haibasina, Laina Kayadagi, Natopangami Pongdoki. Kalipa Youth Social Progressive Association Tayal Party Mapokumon Thorongumari Lena si Association ye volunteer Kungamari na Rims Blood Bank the EP kre Association ye market gi phongdor khibada miyam gi damakta khallaga mateng khradang oina na ba idan tawasi handaki asiga mangarak suba oina pangthokpani haiki Thawiban Mesnam lekai dengan si Wills Lifestyle ko ba nupagi fi role yon ba showroom ama Education Minister M Okendro na hangdokre thoromatu ta hanagi Chief Minister Radhabinod Koizam showroom gi mapu harina du Koizam yauna miyo kyana saruyaki Thobal Khangabok Talaiba Wisdom Foundation ge Taruk Suba Foundation de Thorom ngasi pangthokre Thoromadu da MLA Olan Dhoni Thobal District ke Adhyaksha KS Surunalata All India Radio Impal Assistant Director Dilip Mahingbam Dr. Dhanabir Laisram the MSU President S Subhasandra Susaruyaki School asigi thodok hendokpa mahiru singda mana mathum kaya piduna pungning thogatpa utki Prime Minister Narendra Modi ki Swasth Bharat Mission campaign ki saruk ama oina Hairok Nagar Panchayat na sinduna lu nan ba haiba thimda class 6 dagina 10 phawb ki thak talaiba mahiru singi layek pa sangdam na ma Hairok part tu Kaithel community hall pang thokre mahiru yang khaina saruk yatuna pang thoki ba sangdam na ba duda Grace Academy ki Puspana Han ba school asima ki KS Karunu Charuna ani suba amasung
KM Blooming Higher Secondary School के निंगथौजम कैनेडियन अहम सुब ताखरे कक्चिंग खुनौ म्युनिसिपल काउंसिल नसु कक्चिंग खुनौ कैथेल अमदी मसी अकोबदा लेबा अमोरकाई सिंग सेंगदोखरे के मदु माई पाना पांगथोकपदा सरु याकिबा क्लब अमदी लेकागी मियो सिंगबु काउंसिल थागबा फोंदोरमि हौजिक मखाताना थबकी पाउलो बिसि थबकी पाउ लोबिरसे मणिपुर पब्लिक सर्विस कमीशन मणिपुर सिविल सर्विस ग्रेड 2 तरहुंदोय मणिपुर पुलिस सर्विस ग्रेड 2 तरतरुक डिप्यूटी सब कलेक्टर निफुनिपान मणिपुर सेक्रेटरी सर्विस सेक्शन ऑफिसर हुंपुमरी इलेक्शन ऑफिसर अमा पुन्ना पोस्ट मफुनिथोय लौगदौरे मसा के चही कुनमाथोयदगी कुंठानिपान फाउदा लेबा ग्रेजुएट पास तौरबा म्यूसिंगना लागलिबर एप्रिल की तांग कुंठा फाउगी मनुंगदा ऑनलाइन दा रजिस्टर तौबो यागनी परीक्षा सेंटर इम्फाल दो एगनी मेगी तांग 15 दा परीक्षा पांगथोकनी हाइरे स्पोर्ट्स कोटा दा इंडियन नेवी की टोंगान टोंगान बा फॉर्म खरा लौगदौरे यामद्रबदा चही कुनमाथोयदगी कुंटेरेट फाउगी मनुंगदा लेबा पोस्ट ग्रेजुएट रुगी बीटेक नत्रगा बीई पास तौरबा म्यूसिंगना एप्रिल की तांग 13 फाउगी मनुंगदा ऑनलाइन दा दरखास्त थरकपा यागनी हाइरे SSD के स्पोर्ट्स कोटा दा कांस्टेबल चहुम हुमुद्रा मंगा लौगदौरे सही कुलुमदे फाउगी मनुंगदा लेबा क्लास 10 पास तौरबा टोंगान टोंगान बा इवेंट सानाबा हिबा मियोसिंगना मेगी तांग 15 फाउगी मनुंगदा ऑनलाइन दा दरखास्त थरकपा यागनी हाइरे स्टेट बैंक ऑफ इंडिया की जूनियर एसोसिएट जूनियर एग्रीकल्चरल एसोसिएट जूनियर एसोसिएट पुन्ना 13 चामगनी फुलौगदौरे मसा की चही कुंदगी कुनिफान फाउगी मनुंगदा लेबा ग्रेजुएट पास तौरबा मियोसिंगना एप्रिल की तांग 15 फाउगी मनुंगदा ऑनलाइन दा रजिस्टर तौरपा यागनी परीक्षा सेंटर इम्फाल दो एगनी मे नत्रगा जून थादा परीक्षा पांगथोकनी हाइरे CRPF की हेड कांस्टेबल पुन्ना 737 लौगदौरे मसा की चही 19 दगी 15 फाउगी मनुंगदा लेबा 10+2 पास तौरबा हिंदी की टाइपिंग हाइबा मियोसिंगना मे की तांग 5 फाउगी मनुंगदा दरखास्त थरकपा यागनी हाइरे इंडियन नेवी की सैलरी खरा लौगदौरे सही 13 दगी 19 फाउगी मनुंगदा लेबा यामद्रबदा क्लास 10 पास तौबा मियोसिंगना मे की तांग 19 फाउगी मनुंगदा दरखास्त थरकपा यागनी सही असिगी जुलाई थादा परीक्षा पांगथोकनी हाइरे मथक्ता पल्लिबा थबकी पाव सेगी अकुपा मरोल बाबुप्रादा लेबा जॉब सेंटर दगी खंगबा यागनी थबकी पाव मतांग अस्त लोइजरे हौजी मखाता पाव मु लोबिरसे हौजी मखाता पाव खरगा मु लोबिसे लिलोंग यांगबी लेकाइदगी MD कयामुद्दीन मसागे सनफम पुथोक्तुना खेमन थौबाल निंगथौ लाइबुंग मयागी थौबाल तुरेल मथक्ता साबा सस्पेंशन ब्रिज मंगसे संगादुना मियाम द खुशनखरे थोरमदुदा खेमन ग्राम पंचायत के जिला परिषद मेंबर MD अब्दुल लतीफ प्रधान असेम सुबोल माइनॉरिटी मोर्चा के प्रेसिडेंट MD नजर अहमद सरुक याकी MD कयामुद्दीन अहल ओरबसिंग दसु चमलब खुदोल पोचिंग तमकी थौबाल केंद्र के मनुंग चन्ना थौबाल वांग मताबा सरोक मखादा MLA लोकल एरिया डेवलपमेंट फंड की साबा कम्युनिटी हॉल अमगसे MLA ओक्रम नंदोनी न संगादुना मियाम द खुशनखरे थोरमदुदा एल गंबिनी थौबाल म्युनिसिपल काउंसिल के वार्ड नंबर 1 के काउंसिलर ओक्रम इनाउ तोम्बी वार्ड मेंबर एन अनिता अमदी अते वार्ड मेंबर सिंह अमदी कम्युनिटी हॉल साफम लमकत के भी कैसा मादेबी सरुक याकी ngasi sangariba hall se isagi ni khanna luna na season na binanaba MLA olandhuni na appeal tawki Information Service Television ISTV network na miyam gi seba torok sahi taraga mari mapung phana changlap loina na miyam gi damak akhanaba thorum amo ina ISTV hello taminar sei live phone in program ngasi degi santopa hokre hariba thorum basing ngasi degi hauna nomai jingi numit khudingi ayuk pung mapan makhai degi na tara makhai phawbada miyam na apamba Manipuri film amadi music video album sing degi apamba isai sing khanbiraktuna ताबा मसुंग येंगबा फंगननबगी लोखलकपा खोंगथांग अमनी लाइव ओन संदोरकदोरबा थोरमसी ISTV चैनल 2 द मियाम उबा फंगनी मसिगी दमक त मियाम न थोरमसीदा सरुक याबा फंगनबा लैंडलाइन नंबर 0385 244 2149 नंबर अमुकन निसिन जगे 0385 244 2149 हाइब नंबर सदा टेलीफोन तोबिरक यागनी हौजु मखाताना सानबगी पाव लोबिसे मणिपुर की नहा ओरिबा बैडमिंटन सानरवई मैसना मैराब लुवांगना योनेक्स VTI ओपन इंटरनेशनल बैडमिंटन चैंपियनशिप के सही तरह मंगा मखा की नुपा की सिंगल्स की फाइनल की विनर ओबंगमखरे मैराबना सेमीफाइनल दा थाईलैंड की नंबर 2
Warafop Chunkabu Maithiba Piki. Final da Mahakna Indonesia ki number 1 Hafiz Zagwan Putrabu Maithiba Pidino winner Obangamki. Amurumda Say Taratret Makagi Sanaki with an Amayava quarter final the Lahore. All Manipur Football Association Sinduna Kumala Park Sports Complex Talaiba Cycle Velodrome ki conference holder Hayeng Ayupunipan Tabada AFCB license course Pangtokani Thomas the All Manipur Football Association ki President P. Ragumanina Thoromapu Oigani Hari. Patanjali Research Foundation Haridwar Lebaksin Batungna Masa Noiba Singh Hantana Nabasatariba campaign Gumna Manipur the Susayola Machupna Yoga Camp Pangtokadori Manipur Press Club the Pangtopapau Gimipamada Patanjali Yoga Samiti State Head MC Binotna Sayol Amagi Kamasi Tangwayban Fitness Center Tau Ground the Tasiki Tarataki Hogani Tasiki Kundagina Model Club Lemur Art Center Sunzamisanga Makata Pangtokani Kamas the Miam Saruyabi Haki Tasiki Tang Nipandagi Zarkhangi Khaswanda Sathariba Kungumdo Suba Senior National Indian Round Archery Championship ta Manipurgi P Soniana meter Yankai Amadi Kuntrata goal Amadi bronze Matangshina Lobangam Kre Amurumda Team Event Saruk Yariba P Sonia S Nirmala Pohoi Meru goal Mai Amadi Y Bhartina gold medal Lobangam Kre Singa Development Association Yaripuna Sinduna Ani Subas State Level 9 aside football tournament Kadamzit Trophy Ngasi Association Asigi Sanabungda Team Taragani Tuna Saruk Yadun Hodokre Hodopiki Torumda Hana Minister Oramba N Mangi Tournament Asigi donor Laisram Kadamzit BJP Manipur Pradesh ki Muslim Minority Morsa ki President Nazir Hussain Youth Morsa ki Organizing Secretary L Basant Kumar Su Saruk Yaki Ngasi Sanaki Besta SLFC Sifai Lekaina SDA Ebu goal Ani the Mighty Pikre. Youth Brad Star Sagol Bantera Sapam Derek Sinduranga Sidagi Club Asigi Grounda, Tim Taraga Taruk Saruk Yaduna. Tim Tara Taruk Asina Group Maritona Kaiduk Tuna Tare Suba led S Amoba Singh Memorial 6 aside men's open football tournament Hokre. Hobunumiki Sanaki match the BS Enterprise Hanangui Tongna Salai FC Bangalore Bu goal Ani the Mighty Piki. Indo Burma Road Sports Association Sinduranga Sidagi Anirak Suba State Level 4 aside football tournament Jumnam Likai Larin Bilang Pakta Hokre Ngasi Sanaki match ta SWC Hiang Tanga Masung 7 star lang tabal Panjal Amum Sanutuna draw Satkre Yoga Training and Research Center Manipurgi Nauna Thopuna Nava Executive Member Taraga Tarukhan Kre Dr. Yumnam Bazaubu President Ganga Ningombambu General Secretary Wen Hapkre Maido Club Moyang Them Nakai Moirang Sinduna, Club Asigi Ground, Satarakiba Hanba, Moirang Tem Basanta Memorial State Level Live Man 5-man aside football tournament King Sanakiba Hanba Matchta Broken Heart Moirangna Yumbu Maido Bibu goal Anisuna the Mighty Piduna final Chankre, Hayangani Suba semi finals da Yada Kang Sobi Mapal Amadi, Maido E Sanagani. Hosik Makata was Hanabaki Pau Boyaning Tozam the Pangbigani. Ngasigi Sanabaki Pauda, Loktak Trophy Football. Mapan Suba Loktak Trophy ki ngasi sanakiba match ta Yumbu Amopa Moirang Amadi SSU Singjamai goal amata sanadana draw satkre. Satariba Trophy asida M Khabamna point mapal phangduna mangin thari. All Moirang Football Association Sinduna Moirang Multi-Purpose Higher Secondary School Ground da Tim Tarukna Saruk Yaduna Mamang Thagi Tang Kuntradagi Loktak Power Station Manipur na sponsor Tauduna Satariba Mapan Suba Loktak Trophy ki ngasi sanakiba match ta Yumbu Amopa Moirang Amdi SSU Singjamai goal amata sanadana draw satkre. Satariba Trophy asida M Khabamna match mari sanamba loikibaga loinana point mapan phangduna mangjin thari. SSU Singjamaisu match mari sanabada point nifal phangduna anisuba position da laikre. Satariba Mapan Suba Loktak Trophy ki hayeng mari suba round league ki aroiba match ta Nisa Thangmaiban Amadi Young Physic Union Lalambunga sanagani. Volleyball. All Manipur Volleyball Association Sinduna Imphal gi Mapal Kangjebungda Team Tarana Group ani thona khairokna tha sigi tang mapal gi chathariba ani suba state 11 cash prize junior boys volleyball tournament ki ngasi sanakiba match singda NYBA Nauremna Sewa Nachaubu set ahum sino kunmanga kunmanga tarani amadi kunmanga taramapalda maitiba piki PBM Wangjingna ISYDCCL Haigru Jambu set ahum sino kunmanga taratruk amadi kunmanga taramapalda maitiba piki Igo Oinamna Sewa Nachaubu set ahum sino kunmanga
tara nipal kunmanga tara amadi kunmanga tara tareta maithiba pikre naibha nauremna LSA longbu set ahum sino kunmanga tara mari kunmanga tara nipal amadi kunmanga kunmathoida maithiba pikre YBA ngairang bamna ISTV haikrujambu set ahum sino kunipan kuntaruk kunmanga tara nipal amadi kunmanga kulhumdoida maithiba piki IGO oinamna LSA lilongbu set ahum ama kunmanga kunithoi kunmanga tara manga amadi kunmanga kunda maithiba pikre basketball Manipur Basketball Association sinduna bamol lagi nahabamgi basketball court team manga na saruk yaduna thasi ki tang mapal ki chathariba 19 suba state 11 sub junior boys basketball championship ki ngasi sanakiba ahanba match model club singa makhana Eastern Sporting Union molikaibu point yankai mapal tara tarukta tiba pikre ani suba match ki sanakibada CYLC singa matna IC Uripokpu point kunthom de trada maitiba pikhi ahum suba match ki sanakibada LMYBA lalambungna Eastern Sporting Union bamokaibu point humpu kunthani thoida maitiba pikre mari suba match ki sanakibada model club singa makhana YC Uripokpu point nifumapal kunthra mangada maitiba pikhi ayeng ayuk pung tare tabada ahanba match oina LMYBA lalambung amadi model club singa khaga sanagani ani suba match ta CLYC singa mathak amadi Eastern Sporting Union bamolaikai ga sanagani cricket Manipur Cricket Association na sinduna luwang sangbanggi luwang pokpa cricket stadium da team tara humdoina group ani thongna khairutuna mamang thagi tang mapal degi chathariba ahum suba MCA plate cricket tournament ki ngasi sanakhiba match ta RRCC Sorchanpurna Oscar Ponga Bazar bu rancha maga matfuda mathiba pikre RRCC Sorchanpurna toss ngamduna ahanba innings ki batting tawada apiba over kunthra mangada wicket loina turaga run sani kuntruk lokhi masigi pakhumda ani suba innings ki batting tawkhiba Oscar Ponga Bazarna over taramatoiga ball amada wicket loina turaga run nifutaru khak loduna match asi maiti khibani ngasi sanakhiba match asida RRCC Sorchanpur ki sanaroi Thangkhong Paungna wicket nipal loduna man of the match sakre hayeng match leiroi Sathariba tournament asigi mathangi match tha asigi tang tara nithoida PCC mai kubi amadi RRCC Sorchanpur ga sanagani hojik makhatana ngasi no magi oikhiba ainga sa no junu sagi pau amuk lobisi ICAR Lampel Party ki phangba pauda ngasigi khwaidi ki sakhiba degree Celsius 13.1 khwaidi ki ingba degree Celsius 13.1 nuksita yawba ising manil ki sang ayukta sada marphu humdoi nungthilda sada ni phunipan oiki ngasigi nong sukte Ozulo select pada moro ba pau amukan lobisi Manipur Industrial Expo lotion kre Manipur gi lo tu lei ba hai singba amadi pothok maliam do uthok pagi ahan ba khong thang ni haina deputy chief minister ga khangam na phong do kre Port pothok padi arai bani port adu gi yon pham sin mana khwaidi gi luba thabak ni haina union minister Giriraj Singh na phong do kre amadi Ain kaina thabak suba mapan gi sinmi sing JCILPS na yangsin masat pada Thobal Police Commando na lambi da thattuna committee gi thomi sing gi port chai sing check tawkhiba thong janing da phong do ri ISTV gi pawmi yang tabiri sing amka da khurumzari